ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Prime Minister Narendra Modi na chayol amagi manungda hanagumna isagi yumda leihangani habagi thazaba piraktrabadi Delhi da chattuna sibagi khongjang sangsilagani haina Torbung Panchayat Victims Committee ge co-convener na phongdokre Manipur da thogliba irang asi double engine sarkar na lumna lawdaba na hojik fawa loishinba ngamdabani haina AICC ki secretary Manipur in charge Christopher Alokna haikre Logi wangmada tharamba poppy pambi sing Tamenglong SP amadi Tawai police personnel singi apunba team na kakthatuna manghan khibabu Chief Minister N Birena thagapa phongdorakre Norris Windora Sandok Sari Panumidangi Pau Ming Tabadiba Singbu Chen Mabamna Kurumjari Hauzik Pau Sandokna Pizari Ngasi Manipur Press Club ki Thangjing Hall da pangthokiba paugi mifam amada Prime Minister Narendra Modi na chayol amagi manungda hanagumna isagi yumda lehengani habagi thazaba piraktrabadi Delhi da chattuna civic khongjang sangsilagani haina phongdokloduna Torbung Panchayat Victims Committee co-convener Roger Maitena hai Aikoi Prime Minister Modi wu thazaba India ki citizen ngaktani adubu India ki Prime Minister na aikoi ki damak aikoi ki yumda hanjinningi yumda chaba chadaba thidana iningtamna yumda leizarage hauzik aikoi state amadi union government ta thazaba amata leitre asukwana leido saruk aikoi sikibana saruk chama hena fare aikoi Indian ama oina India ki state manungda yumda leiba ngamdaba haibasi karino hauzik aikoi mayam relief camp ta leiriba asi asuki matik awaba khudong chadaba mayuk naduna leiri nomagi chara nama watana chari haiba khagnatana karigumba momon nokna hingba haibadu oidri government na relief camp singda lariba miyoi singda lupa lising amam mari rak pibikre chai ama makhai asida lising mari asina kaidoruni internally displaced person IDP gi imung khudingda lak ama pini lauthokiba ado imung kayada pi kiba laikre aikoi ayamba fangdri amadi angang singelarik tamba amasung ana ayek yarakpa matamda government asina kari mateng pangbiri lairiba punsi mahing asida aikoi gi tungi asa karino aikoi na thazaba thamliba asi Prime Minister Narendra Modi khakta ngaire Prime Minister Narendra Modi na chayol amagi manungda aikoi yumda leihangani habagi thazaba adu pirak trabadi ahan ba khongjang oina Delhi da chayol ama hunger strike tawgani maduda tabi droba tarabadi aikoi ireibak India gi konung Delhi da season aba thorang loire amadi Manipur miyamna relief camp asida chana thaknabagi mateng pangba lakpiranu Delhi da season aba chatpagi flight ticket adu oina pangbiro relief camp ta leiriba miyamna so ahan ba oina miyam gi damakta sizagi haina chatkadoriba khongjang asi pungning thogat piu hairaduna miyam gi mateng gi damak pizariba mobile number 9366926620 natraga 8132046352 asida angamba mating pangbiyo haina su appeal tawrakli aikoi hojik state union government da thazaba amata leitre asukwana aikoi saruk aikoi sikhiba na saruk cham hena fare khanjare aikoi Indiana mo oine India ki state manung da union da leiba handaba haibasi karino Indiana world ki super power ni haiduna aikoina harau zariba asiga tawriba sibu super power ni thawla haji aikoina thazaba thamjariba si honorable prime minister amadi Modi ji khakta ngaire honorable prime minister Modi ji na hatba amadi Modi ji na hatta amagi manungda aikoinda halangani haibagi thazaba du tv egadi aikoi TV drebadi aikoi sibagi khongjang changsil lagani ahan bada aikoi Delhi da hatta ama Delhi hunger strike tawgani matungda tabi dadi aikoi ireipal bharat ki konung Delhi da season aba thawang loire Manipur miyam da apundamana relief camp ta ching chak pangda lakpiranu aikoi Delhi da season aba chatagi flight fare bara adu oina pangbiro relief camp ta leriba mayam asigo ahan bo oina miyam gi damakta sijagena chaliba khongjang asi pung thagot piu mating pangbiu amasung mating pangbiu singna makhagi number singna sida pangbiu singna makhagi number sida pangbiu na yagani BJP ki double engine lengak na lamdam asida thokliba tha tara taret helaklaba irang ase lumna lawdabana hauzik fawa loishinba ngamdribani maram aduna miyam punat
taksinfam thoki haina AICC ki secretary Manipur in charge Christopher Alokna phongdorakre wafam asing asi BT road leiba Congress Bhavan da pangthopa paumi singa unaba amada mahakna haikibani mahakna makha taraduna mairoi singna lairik laishu tambada awaba chaitheng mayuk nariba sing asi pairiba lekak asina Manipur bulum na laudabadagini mafam asida thogliba tha tara taret helaklaba irang asi loishinaba state amadi center lengakna punnatak sin minasi hainasu phongdorakle who is responsible for this continuous gap in terms of employment, in terms of education. Students have got a long learning gap. There are so many students who have gone here and there. For people who are inside the state, there is no education. For people who are outside the state, the financial challenges which they have to face for their education is huge. Palibalengak asina Manipuri loan asi maru oina laudabana atopal lamgi loan Assamese, Marathi, Bengali na chingba classical language da channaba approve tawrakraga Manipuri loan buna kari maramgi damak hundok pirambano haina CLP leader 𝐂𝐲𝐕 na hanglakli hauzik palibalengak asina Manipuri loan bu maru oina laude haiba chapchana takle maram aduna lengak na kari maramgi damak Manipuri loan bu classical language ta chalhanbida bano haiba wafam miyam da sengdokada bani haina CLP leader 𝐂𝐲𝐕 na makatarakli Manipuri crisis se hada kamai tawga short tawga shanti hanjalana ba peace restore tawna ba ona bir kadra na khallaga ahoi shishu classic language de yahon bi se shishu khoi jile shanti laiti ya iroi haibadi na tie to hiya achu criteria to fulfill tawra magadi we to haibadi competent authority na Singokpi bertaya, onoi Manipuri sidi ya heroi sidi criteria fulfill tawdri. Hai ada na moi na madu praja singda convince on bertaya. To koi na je layman, koi na thaja jabadati atai yau biba language yes koi learn kero na ba Assamese yau biba Bengali yau biba extremely happy koi nuai ba moi yau ko. Moi yau da koi ju yau biba yai na. Hai bisa koi kan asa tawjabani yau khidabse Manipur gi praja sing da ai masi Manipur gi praja sing maruina Manipuri loan se masi kaya nung na lawdaba aduga samjan na hairgadi Manipur se kaya thawai idaba woina lawbi bra hai bisi ai wafam krasi Mingi san bai san da bai adu moya decision til law amnina akoi di haibam thopa democratic country na mo law decision che yes welcome tawi adu akoi siju adu khana bi bai yaina haibase masi akoi ek maro ba opposition na mo na akoi question tawi bane ba masi ngasi SP Tamenglong amadi Tamai police ke personal singi apunba team amana kadi 4 amadi Kuilong hi jagada Logi wamda tharamba popi pambi sing yantatuna mang takhan kibabu Manipur gi chief minister na thagatpa phongdorakli chief minister da maha ke Facebook page ta thagalakpa post amada wafamasi phongdokhibani Manipur da lo gi wangmada popi tharamba amadi drug ki business toramba singbu muthatnabagi lokhalakliba khongthang asibu thagaladuna Manipur dagi popi thaba amadi drug business tawba singbu maru phangna muthatriba fawba lengak na hona khigani hainasu makhatarakli
ngasi BT Road leiba MPCC gi office ta pangthokiba paumi singa onaba amada MPCC gi president 𝐂𝐲𝐸𝐯 na hai Manipur gi lengak asi leiribra leitrabra haiba khangba ngamdre lamdamasi irangna thalle lengak asi leitabaga manare mahakna haikibada police station dagi miyamna nongmai lut tawre haibasi angakpani masi miyamda sarkarna nongmai sinathokpani hairoidabagi maram leite haina wafam thamladuna mahakna ukrul gi Manipur rifle personal ama leikidaba amadi micham leikidaba palladuna hai 2 October gi mamangdagi leiraba irangda sarkarna control tawhodaba dagi thokiba irang asina maram oiraga ekhoi masengi marakta nusinadaba amadi nungainadaba thamloidabani loinana apunbagi saktam sagatpada ekhoi khudingmak thodang lominasi haibna jingba wafam sing thamki community और ग्रुप वाली क्लास तौरे हरेगा मणिपुर की गवर्नमेंट की पुलिस स्टेशन देगी आम सिंह से हेक्ट पिथोपुनो मधु मसियाम न मरम चादवा मसीगी अखोई on the other side मसी लूट तो बने हाइरोइगे it becomes supplier of arms to the miscreant हाइरोइगे हेक्ट पिथोपसिना मरम वर्कांदा willingly intentionally प्रजादबु नोंमै हेक्ट पिथोपसि करमबा लेबाक्ता करमबा स्टेटता और करमबा इंसिडेंट्सता लेखरबगे except in Manipur natana asugumba thodok wathokta khulai kundu sophisticated armed प्रजाद हेक्ट पिथोपा मसिना मरम बोलकांदा ngasi थौदोक्तु 2 October की ममांगदगी इरान लेरे हाइबा फंगे सरकार न मधु कंट्रोल तहोंत्रे DC administration, district administration fail होरे, home department fail होरे, अदुगी मतुं तारकदा central paramilitary force लेरी, state की force लेरी, अदुगी state government की दी हेक्ट पिथोकीबा, central force की दी पीदी, अदुगा मणिपुर government सिदा तौरी सिक्करीनो, लेबाकसी लेनीबरा, लेबाकसी सीरबरा, लेबाकसी हिमीबरा, government नसी सीरबरा. Tengnopo district ki Sinam village tagi Manipur police ki team na khutsukulai kaya fagat pangam le hari police ki team na fagat pangam kraba khulai singadude latot gun country made ama kilogram nimfuni pangi IED tara kilogram kunitoi lumba IED taramatoi grenade country made nimfuni toy number 36 hand grenade turret Chinese hand grenade ani grenade tiff launching ani petrol bomb kuntra manga number 12 bore rifle ama number .22 pistol with magazine ama pistol country made ama pompi ani M16 magazine ama pompi ammunition mari life round ammunition yankhaini toy empty cases ammunition taramanga detonator ahum battery mari Motorola RS charger ahum ni hari Haukiba September 28 tagi chaliba tha asigi ahum fauba Manipur dagi senior journalist ahum gi team amana Maharashtra gi Pune city da chatuna mafam adudi tongan ba masak nairaba mioi kangbu kaya ga unaduna tha tara nipan changlaklaba kukina maite gi mathakda chatharakiba lan asigi matangda marik chumna khanghankre loinena Manipur da mahausa gi film da hanjil hannaba chapchaba thabak paikhatnaba center da taksin gani haina thazaba pirakre Pune da chatuna mioi section kayaga unaduna Manipur da thokliba irang asigi matangda marik chumba wari khanghalluba paumi sing adudi senior journalist sing Brozendra Ningomba K Saros Kumar Sharma amadi 𝐶𝐲𝐸𝐕 numit tarukni gi khongchet aduda team asna Nationalist Congress Party NCP gi president MP Sarad Pawar ga unajuna Manipur gi matangda wari sanaki Magna tha tara taret helaba irang asi hauzik faba loshindabada nungaitaba phongdoraki Magna Prime Minister Narendra Modi da Manipur da athuba matamda santi puraknaba thabak paikhatnaba haigani hana thasaba piraki एक्चुअली हम भी तो जर्नलिस्ट हैं आपकी जैसा हम महाराष्ट्र में एक टूर आया था तो महाराष्ट्र का पॉलिटिकल लीडर्स और सिविल सोसाइटीज एनजीओ काफ़ी लोगों से हम मिले हैं तो हम शरद पवार जी से हमने ये विनती किया है कि मणिपुर का भी क्राइसिस हुआ है उसको जल्द से जल्द शांति में लाने के लिए दोनों समुदायों को आपस में बातचीत करने के शुरू करने के लिए अगर शरद पवार जी कुछ बात करेगा तो सेंट्रल लीडर भी मानेगा और उसने भी खुद कहा है कि वो
इंडिया के प्राइम मिनिस्टर नरेंद्र मोदी जी से भी बात करेंगे और जल्द से जल्द मणिपुर में शांति ला जाएगा, ऐसा कहा है सर पवार जी ने। एंड आई थैंक्स अ लॉट टू द पीपल ऑफ महाराष्ट्र। थैंक यू सो मच। खोंगचट अदुदा सीनियर जर्नलिस्ट की टीम असना पुणे सिटी की मसक नारबा एजुकेशनलिस्ट, पॉलिटिकल लीडर, स्पोर्ट्स पर्सन, एंटरप्रेन्योर, इंडस्ट्रियलिस्ट, बिजनेसमैन, थिएटर पर्सनालिटी कया अमदी सोशल रिफॉर्मेशन ऑर्गेनाइजेशन की लुचिंग सिंह उनदुना मणिपुर की मरमदा अकुपा वाफम सिंह खंगहलमखी हरी लोयना महाराष्ट्र खक्त नतना इंडिया दा ममिंग लेरबा सोशल एक्टिविस्ट अमदी ट्रेड यूनियन लीडर डॉक्टर बाबा पंडुरंग अरहाव अमदी माकी फॉलोवर कयागसु उनदुना मणिपुर दा कमदौना कुकी सिंगना मैटेगी मथक्ता लान हौरखिबनो हाबेगी मतंगदा मरिक चुंबा वारी लीदुना खंगहनके पनबा याबदी चही मरिफुदरा मरी सुरबा डॉक्टर बाबा पंडुरंग अरहाव मसामक इंडिया की माइनॉरिटी ट्राइबल अमदी आदिवासी सिंह दमकता चही कया थबक तौदुना लाकलबा मियोइनी हौकिबा चही की मे अहुम की मतुंगदा दिल्ली जंतर मंतर दा पांगथोकिबा कुकी सिंह यावबा इंडिया की आदिवासी अमदी शेड्यूल ट्राइब सिंह की प्रोटेस्ट सिंगदा मैटे की मायोक्ता लाउकिबा कांगबू की मरक्ता अमनी सीनियर जर्नलिस्ट की टीम अदुना डॉक्टर बाबा अरहाव अमदी महाकी खोंगलोई सिंह यामना सांगना वारी सानदुना अमदी येतनादुना कायनाथंगदा वाखल ताहनबा ngamki मखोइदा कुकी सिंगना हाना अरानबा वारी कया लिसिंदुना मैटेबु लाना लौदुना लैरंबनी हरी कोनदी डॉक्टर बाबा अरहाव मसामंगना इंडिया की प्रेसिडेंट, प्राइम मिनिस्टर, यूनियन होम मिनिस्टर अमदी मणिपुर की चीफ मिनिस्टर दा चिठी इदुना इरांग असि अथुबा मतमदा लोइसिनबा कम्युनिटी अनी के मरक्ता डायलॉग तौहन्नबा तकसिनगनी हाइना थाजबा पिरकी। टीम असिना पुणे की मसक नाइबा मीडिया हाउस सिंगी मिहुत सिंगसु उनादुना इरांग असिगी मतंगदा पाउदमकी लोइनना कुकी मिलिटेंट सिंगना फादुना हॉस्टेस ओइना थमलगा मखोइगी टेररिस्ट लुचिंगबा मार्कटी हाउफकी का सिनानबा डिमांड तौरकपगी मतंगदसु पाउदमकी पुणे द बेस्ड ओबा सरहद कोबा एजुकेशनल अमदी सोशल चैरिटी ऑर्गेनाइजेशन अमना सिंधुना महाराष्ट्र साहित्य परिषद की ऑडिटोरियम दा हौकिबा सेप्टेम्बर 19 दा पांगथोकबा इंटरेक्शन प्रोग्राम अमदा मणिपुर की जर्नलिस्ट अहुमना वांगांकी थौरम अदुदा पुणे की मसक नायरबा अईबा साहित्यकार सिंह, सीनियर जर्नलिस्ट सिंह, मसक नायबा एडिटर सिंह, एजुकेशनलिस्ट, सोशल वर्कर, गवर्नमेंट ऑफिशियल अमदी महिरोय कयासु सरुयाकी थौरम अदुदा ब्रजेंद्र निंगोम्बा के सरोज कुमार अमदी के याइफबना वांगांकी ब्रजेंद्र निंगोम्बना इरांग असि खुलाई पाइबा कुकी सिंगना चुरचानपुर दे चटखिबा खोंगसत अमदगी कमदौना हौरखिबनो हाइबदु मरिक चुमना पाउदमकी लोइनना पुणेगी अमदी महाराष्ट्र की वखल लेरबा सिटीजन सिंगना सेंटर द प्रेशर पीदुना मणिपुर दा अथुबा मतमदा शांति पुरकनबा होनबदा मतेंग पांगबियु हाइना अपील तौकी। Actually, I think from you guys, you must know that what is happening in Manipur for the last 17 months. Manipur में भी शांति नहीं है. We want peace and we need your support, the people of Maharashtra. We need your help and support so that Manipur can have peaceful like any other state. Manipur deserves peaceful. It is I feel very sad that when I see the people of other state enjoying the life of developing India, whereas people of Manipur are suffering. We are living in fear every day. The people of Manipur are living in fear every day. Anything can happen anytime. Where militants keep firing, they are using drones, bomb, and the projectile missiles, killing civilians, and it is a huge disappointment. Manipur is so unpredictable. Anything can happen in this terrible. Even though we are in Pune, we keep calling out and what's happening and they will bombing, they will encounter. So we are living here. Since the last 18 months, we suffered a lot. Around 20 to 130 people were killed and more than 60,000 people were homeless. Now they are staying at different relief camps across the state. The government of Manipur had some years back released information about the unnatural growth of 996 new villages
in Manipur's Kuki inhabited districts due to illegal immigration from Myanmar, which posed a great threat to the indigenous people and national security. The indigenous people of Manipur are Meiteis and Nagas. The Kukis, in fact, from Myanmar. Some decades back, somewhere about 40 to 50 years back, the number of Kuki population in Manipur was very less, very few. Now, the number of Kuki population is nearing that of Meitei, the majority. We want the central government to pay attention and to take certain concrete steps. Only then peace will return, solution will be found. First thing, what the central government has to do is they should tell the Kuki militant groups which are in suspension of operation agreement, suspension of operation. So the central government should tell them, stop firing, stop attacking the Meitei villages. Why are you firing? Still firing? Come on, stop. It is time. You have fired enough for the past 18 months. Why don't you stop now? Let us come to the negotiating table. The central government should tell them. Ngasi October ki tang mari irai numit astige juma matungda yaripok singa makha lekai da leiba community hall da Makami Jamiatul Ulama Faudel Wangkem Singana Sinduna Jamid Asin Tabak Taurakpagi Jai Ama Mapung Farakpagi Thoram Islai Mosrakam Salana Islas Am Gi Thoram Mapung Fana Pangtokre Ngasigi Thoram Maduda Maulana Nizamuddin Fauden Maning Lekaina President Alhas Maulana Said President Jamiatul Ulama Manipurna Chief Guest Alhas Maulana Abdul Halim Alhas Maulana Mahijuddinna Mathangsina Guest of Honor Oina Sarugyaki Ngasigi Thoramada Jamiat Asigi Vice President Maulana Muhammad Ilyasna Chaisida Pangto Kiba Amasung Makatana Pangtorakadaba Tavak Singi Matangda Marik Jumna Wafam Thamki Thoramase Yaripok Singa the Ladyba Singa Ideal Club Amasung Youth Progressive Club YPC ki Achoba Matinga Lodina Pangtokibani Pauden Wangkem Amasung Singa Kunsing Asiga Jamiat Asiga Loyana Club Singa Kusam Naraga Islamic Logi Wangwada Tarakpa Tavak Thoram Kudibag Akanbam Yang Sangagani Haibawaref Su Lokre Makami Jame Purana Magi Thogam Khara Haidarawa Jaga Jaga Mahamde Pandravada Aigin Sidar Mai Pai Pai Chinina Ungi Marta Allah na Koi Ni Pandava Adulava Ha Kedawa Nisha Sidanava Karina Juna Mamai Juna Hai Prasova Breakfast Pandravada Punta Pai 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 Chinina Ungi 𝐿𝐻𝐷𝐻 Karina Tumba Koi Na Tukari Kuma Amu Hai Kulete Karina Amu Beba Nabe Juna Mayawa Mati Fatam Namu Mayawa Na Himu Kulete Hai Nuriyo Tumura Ai Koi Kara Mari Mana Se Punsan Laga Hai Dan Ila Kadra Koi Chansali Koi Chansali Ngasi Swachhata Divas National Cleanliness Day Gamari Lenana Juriva Municipal Council JMC na Sinduna JMC ki Auditorium Hall da Facilitation of Sanitary Workers Singda Award piba amadi Lunan bagi matang da Mahiroi Singi Oina Pangthokiba Painting Competition gi makok matang takraba Mahiroi Singda Pricing su yantok tuna punin thawatre Ngasi ki thoramadu da Juriva Deputy Commissioner Krishna Kumar IAS na Chief Guest JMC ki Caretaker Chairperson S Santi Devi na President Oiki Amadi, TH Amurasi Devi MES JDO Jurivam District, Gaizenlung Thaimei Executive Engineer Jurivam PHE Division, CH Ranjit Kumar Singh Brand Ambassador SSS 2024 Jurivam Municipal Council, Jurivam M Surajit Singh Executive Officer Jurivam Municipal Council Manipur Namitungmen Oina Dice Firmki, Ngasigi Prize Funkraba Mahiroi Singh Day Class 3 Dagina 5 Fawagi Kanglupta. Ahanba Oina L Genius Devi Nawal Loksingkon Class 5 na First Position Taki Thongam Preeti Devi RK Sanatomi Vidyalaya Class 5 na Anisuba Position Taki A Pramjit Singh RK Sanatomi Vidyalaya Class 4 na Ahumsuba Taki Class 6 Taki 8 ki Kangluftana
Thongnawzam Janila Devi R.K. Sanatobi Vidyalaya Class 7 na hanma mana fangki. 𝐿 Cambridge English School Class 6 na anisuba mana fangki. Pari Nganba Sanjam R.K. Sanatobi Vidyalaya Class 8 na ahumsuba mana fangki. Class 9 ki 12 ki kangluptana P. Malem Nganba Cambridge English School Class 9 na hanma mana fangki. Anjali Dipusal Jurivam Higher Secondary School Class 11 na anisuba mana fangki. 8 Leo Singh Highway English School Class 10 na ahumsuba mana fangki. Leibak Sin Matungna October gi tarik amadagi tarik nipan fabu wildlife conservation through coexistent haiba timda pangthokliba Homfadra Soba Wildlife Week celebration divisional forest officer Zirivam Forest Division Sinduna Mairoi amadi tongan ba loop sing yauduna rally ama chatpagal lonina ngasi pangthokre Zirivam Higher Secondary School dagi hauduna miyamgi rally ama pangthoki rally aduda Mahairoi Red Cross Society amadi forest staff sing susaruyaki ngasi pangthok kiba thoram asiga mari lenena DFO Jirivam Elangbam Nirmala Chanuna haikibada Bharat ki mafam khudingda pangthokbagum October gi tarik ani dagi tarik nipan faba pangthokadaba Homfadra Soba Wildlife Week celebration gi manung channa Jirivam District Asidasu Department Asina Sinduna essay competition painting competition amadi cycle rally na chingba thoram pangthoki maru oina mahausa gi fibam asibu tek takaidana mipum khodimak na thamsi haina phongdoki coexistence hybrid makanda Bharat ki mafum khudimak ka pangthokpagum Ziribam Forest Division na ju Ziribam da October ki tarik ani dagi nipan phawba asi 17th Wildlife Week celebration ati pasana compulsory the appoina painting competition essay competition cycle rally amasung na chingba na compulsory Thoram aduda sarugya kiba wildlife warden Huirem Razen K.R. Singh na haikibada ngasi aikoina pangthokliba thoram asi yamna maru oiba thoram amani aikoina mahausa gi leizariba lamlaki sa uchek singgi maram amadi makoibu ngakpi senbina bagi lausing gyan khanghanba pangthokpa thoram ni haiki Miruda angamsingda wildlife ki baramda leunaba abena sinjabani haiba thawamasi koi nongolonggi koina aiba mentinda wildlife ki leader mari Arabeda marabe pa omhana pizari Prime Minister Narendra Modi na chayol amagi manungda hanagumna isagi yumda laihangani habigi thazaba piraktrabadi Delhi da chatuna sibagi khongjang sangsilagani haina Torbung Panchayat Victims Committee gi co-convener na phongdokre Manipur da thogliba irang asi double engine sarkar na lumna laudabana hauzik faba loishinba ngamdabani haina AICC gi Secretary Manipur in charge Christopher Alok na haikre Logi Wangbada Tharamba Poppy Pambi Singh Tamenglong SP Amadi Jamai Police Personnel Singhi Apunba Timna Kaktatuna Manghan Kibabu Jeffinister and Brena Thanatwa Fondorakri Norris Windona Sandok Sari Benimidangi Paumatang Sidaloi Sari Ming Tabiriba Singbu Amuka Hanna Chen Mabamna Kurumjari Take shit, I got no love for the fakeness. If you wanna play tough and wanna hate this, I'll always show up. I don't ever slow up, no I don't take shit. I got no love for the fakeness. If you wanna play tough and wanna hate this, I'll always show up and make a statement. I don't ever slow up, no I don't take shit. I got no love for the fakeness. If you wanna play tough
I'll always show up and make a statement. Everything I do so instinctive and so passionate. Every word I move so descriptive like an adjective. I got a vendetta against people who patented being negative when you should be getting after it. I got facts over tracks, this and that. Spitting slow, spitting fast. I could roast, I could gas. Think I'm okay at last, but I don't know if that can erase all the past. And the pettiness, a reflection of the emptiness. Hilarious, you think you're worth my time, you're delirious. Mysterious, because you hide behind a fake exterior. Inferior, you know I'll always be a bit superior. Get off of me, this ain't no humble brag. I want you to hear words, you can say them back. I want you to feel free from the chains at last, and to believe in what you got, it was built to last, yeah. Now that I've been put through hell, I never got anyone's help. I had to do it all myself. I don't ever slow up, no I don't take shit. I got no love for the fakeness. If you wanna play tough and wanna hate this, I'll always show up and make a statement. I don't ever slow up, no I don't take shit. I got no love for the fakeness. If you wanna play tough and wanna hate this, I'll always show up and make a statement. Gonna learn the consequence of being incompetent. Mental health is confidence, dreams and some honestness. I'm not here to save the day, that's for you to take away. I could play a million mind games, but instead I say something not illogical, something that is topical. Rub it on and watch it go, make yourself Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.